Arambai News Guwahati da Maithelongi Pau Tabiribasingbu Ihan Hanbamagtada Chingangbam Suzitrani na Kurumjari Hosing asigi samlapa mariba pausing lobirase Assam ki CM Himanta Biswa Sarmana ngarang mahaki Nagaw khongchat kamari leidana traffic thingjinduna thamlambagi damak Nagaw district ki DC ki mathakta lambi lamjawda mayam mamangda thina chaibagi thodok ama thokre CM gi maikaidagidi asigumba VIP culture asigi mayokta mahak leppaga loinana ngasigi Assamda asigumba culture asi chatnaba yararoi hairakhe adubu Nagaw DC gi mathakta sumna CM na chathakiba thowong adu henjinmali haina social media da mayamna kanna pendaba phongdoknarakibaga loinana duty de leriba IS officer amabu mahakna ikai khumnabi khide haina kanna criticize tawnarakle Kasar Barak Turelgi Iai de Leriba Khwairakpa Irel Irat Thongni Narandor Baba haina su khangnaba laifam asida chahi khudingi pangthoktuna lakliba Irat Thongni jabagi thoram ngasi pangthokre Thongni jabagi thoram asida Manipur Bangladesh Assam gi tokhai tokhai ba mafam maroina Hozai dagi amadi Barak Tampaki mafam kya dagi lakiba chaurakna mioi lising amaga chaunga romna hida chatuna thogal tawrakhi Mafam asigi akoibada khwairakpa irel umanglai ngakselupki volunteer singna ningthina ngaksenbagi thodang lawkhe khwairakpa irel asina koliba mafam asigi district administration amadi lengakliba singi mafamda potha sangamagi akoibada leifam thokpa sangsing thambinabagi apamba thogal tawba lakiba sing amadi sinlilangliba singi maikaidagi phongtorkhe Kasar Human Rights Organization की कुनमापन सुबह चही की मपोक थोरम नॉर्थ ईस्ट अकेडमी लखीपुर पांगथोखरे लुप की जनरल सेक्रेटरी इंगुदम विनोदना मिफम मपुओइदना चथकिबा खननिनबगी थोरम असिदा खाइदेम गौरा हरे झरना राय चौधरी अमदी मिफम मपु इंगुदम विनोदना वांगांखे Kasar Binakanti Part 2 da pangthokhiba ahum suba M Dev Singh Memorial Academy Badminton Championship ngarang numidang loishinkhre Loishinbagi thoramda Prashanta Chaudhary DSA ex-coach badminton Y Nadia Chan L Pushing PH Jyotindra PH Ruth John Amadi PH Manidhon retired major Amadi headmaster Moirangthem Dev Singh Memorial Academy na chingbana athoiba mithung sing oikhi champion Amadi runners up takraba singda trophy ga loinana selgi manasu khusinakhe Champion Oikraba Singh de Ladies Open Double da TH Devita Chanu Amadi P Gloria Irin Men's Open Double dana Alok Shinha Amadi Bonep Shinha Veteran Men's Double dana Y Milanjit Amadi Premjit Singh Open Men's Single dana Alok Shinha Under 13 Boys Single dana Rishi Chutia Under 13 Boys Double dana Binit Singh Amadi Birju Singh Under 18 Boys Single dana Shishal Sarkar Amadi Under 18 Boys Double dana Sunan Singh Loinana Y Yaipabana Taki Ngasi Narol Korirol Silup Assam gi Thaushil Kanglup ki Mipam Ama President Yumnam Ilaban Tana Mipam Apu Oiduna Korirol Sanglen Lakipur da Pangthokre Mipam asida Lubasigi Nipu Taruk Suba Chahigi Mapok Thoram Amadi Chahigi Mipam Lakliba February Kun Nomaizing Numitta Pangthokpa Haina Lepnakhe Thoramasida Lubasigi Hanagi President Singh Ingudam Satish Chandra Longjam Gopendra Amadi Ingudam Binotsu Saruk Yaki Haina General Secretary K Nandababu Singh Nathadorokpa Cherol Amana Khangalakle Lakipur Subdivision ki manung chana Sribar GP ki makhada laiba Moragang Tambayum Hariba Khuna Sigi meter ahum dasmik manga pakpa amadi kilometer ama dasmik manga sangba lambi asi khuna sigi pukchel charaba low mapu singna lam khara khara pibiduna lambi semba yabagi ayaba pibirak khibagi damag mafam asigi khunja singna thagatpa amadi harau nungaiba phongdorakle Loinana lambi asibu thonanabagi damak khunja singna angam angamba senkhai khaigatuna lambi thonba haukibaga loinana mafam asigi MLA Koksik Rai amadi Sribar GP gi mideng chingsinjari haina naha singi luchingba Salaudin amadi Rihanuddin na media gi khuthangda phongdorakle Manipur lenga ki makhada laiba All Manipur Recognized Private School Welfare Association na chahi khudingi pangthoktuna lakpa pre-board exam inglisingani kunithoi lakliba January 18 dagi hauragane offline ki khuthangda pangthokadoriba exam asida mahairoi amaga foot taruk lapnana phamnam hangane Class 10 khaktangi mahairoi singi oina pangthokadaba maramna school singna ka marang kaina thorang tawgadabani su hairakle Ngasi Manipur Sahitya Samiti Thobalgi Kunipan Subama Pokumon
Lisham Ibochou Singh, retired headmaster amadi National Awardee ki yumda pangthokre. Thorom asida Nongmaithem Kiran Kumar, convener, Manipuri Language Advisory Board, Sahitya Academy. Retired Wing Commander Akoizam Devendra Singh, President Manipur Sahitya Samiti Thoubal, amadi M. Rajendra Singh, President Manipuri Sahitya Parisad Thoubal Branch na mathang sitna athoiba lengbirakpa thoromapu amadi akhanaba mitungoina saruk yakhi. Lisam Ibochou na iba oza amoina thengnajarakpa amadi phongdok Chakhiba Singh amasong Dr. K.H. Mainor Das Singh, retired associate professor na Manipuri da handokpa Gulsan Nandagi air hostess su haunabi matungina phongki. Dalit Sahitya Academy Manipur India na ngarang Manipur Press Club Imphal da Organizing Committee National amadi International Award English ngini kunmathoi gi presentation cum felicitation program da Wangkhemcha Samjai, President Amzu Amadi Tekcham Ramesor, President Dalit Sahitya Academy Manipur na mathang sitna Chief Guest Amadi President Oiduna Pangthokiba Thorom Amada SK Apanba Social Amadi Cultural Activists Pu Taramathoi Suba Asian Conference of Dalit Writers English ngini kunmathoi Nepal na Asian Excellence Award English ngini kunmathoi piduna ikai khumnaba utkhiba sida Samadon Enterprises Kanglik Pakamadi Group ki maikidagi M Athoibi Chanuna harang nungaiba phongdorakle. SK Apanba Bharatiya Dalit Sahitya Academy Indiana su Bhagavan Buddha Fellowship National Award English ngini kunmathoi piduna ikai khumnaba utkrabane. Cultural Forum Manipur gi Thausil Makhada Wari Machagi Lairik Sorok Khaibam Devendra na iba bol na koithoklubada ngarang All Assembly gi Museum Conference Hall da phongkre. Lairik asi forum asigi chamaga kunthra suba lairik ne. Thorom asi Longzam Joy Chandra, JN Manipur Dance Academy gi Hanagi Director. Na Chief Guest amadi Cultural Forum gi President Professor H. Bihari na preside tauki. Larigasi DM University gi Associate Professor Dr. Sarat Chandra Longzombana masaktaki. Thoramasida Manipur University gi Professor Kunjo, Professor Upendra, Imakol gi President Dr. R.K. Gunachandra amadi Laishram Memona Chingbasu sarukyaki. Ngasi Jiribam gi Babu Prada laiba L Mani Mohan gi yumda Pao gi mipam ama phamladuna Jiribam Kendra gi manungda Hindu Yuba Sangha Nama Sudra Parishad amadi Hindu Nava Sangram Lup ahumakna Center da paliba BJP lengakpu sogot pagaloidana M Budhachandra busu sogot le haina Lup ahumna puna presa thadorokpa chirol amana khangalakle. India da nongwa kangdana COVID case phangba hengalak pagaloyana haukiba pung kunmari asida COVID ki anuba positive case lakh aniga lising humbudra mathoi gi matakta phangke chahumga tarani pana leikhide nakalamromda Omicron case ki masing su sumbak wangkhalakle haukiba pung kunmari asida India da Omicron gi anuba case lising ama hena phangkibaga loyana punna lising taret ka chatret nipumdo yaukre. COVID ki oina nomagi positivity rate asi India da chada tarataruk dasmik anini panni aduga Omicron gi oina de positivity rate asi chada mari dasmik amani panne. Asumna India da COVID vaccine kapa hokiba ngasi chahi ama mapung phakibaga loidana hauzik phawbada vaccine kapa yarba miyoi chada humbudra hena mapung phana vaccine kapthokre. Sumna haukiba chahi ama sida vaccine shot crore chamaga yankai mari hena India da kapke. Ngasi chahi ama mapung phaba siga iroinana Health Minister na commemorative postal stamp amasu release tawkre. Panbayabadi India gi khwaidagi sokliba state singi manungda Delhi amadi Maharashtra na makokta leiribani adubu ngasi Delhi lengakna di handak marak nongbada COVID case phangbagi chang asi hanadagi hantharakle haina paumisingda phongdorakhi. Aroibada ngasi tentak pamroiba pau khara. Arunachal Pradesh ki power lifter Ajat Basphorna puwari ama semladuna thangnana anirak subo oina Strongman of India gi title laurakre. Aingi matungina thabak tawdabagidamag Guwahati High Court na handakta state asigi Real Estate Regulatory Authority amadi masigi chairperson gi mathakta notice ama thakre. Masi yum lairiba singbu yamna maktoina promoter amadi builder singna namthak tawbiduna lakli su hairi. Manipur dagi Olympic medalist Saikho Mirabai Chanuda Manipur lengakna additional SP sport ki pham ngarang sinakre.
Tripurada COVID case hengalakpadagi pre-primary-dagina class 7 fawbagi classing lakliba January 30 fawba thingjinnabagi warep aduga class 8-dagina class 12 fawbagi oinadi mahiroi chada yankai kaktamak school karaknaba state lengakna lauthorakre. Chahi marfudrani thoi surabi Nightingale of India Lata Mangeshkargi hakchangi phibam lushilakle. Handakta COVID positive oikrabi Lata pneumonia yaurokpaga loinana hospital authority na makpu unabagi ayaba kanagumba amatada pikidre. Lagliba numit nini asi Punjab, Haryana amadi Delhi da yamnamak ingani haina IMD na focus tawrakle. Election Commission na physical rally amadi road show namak pangthokpa lagliba January 22 fawba ban tawkre. West Bengal gi civic poll COVID case hengalakpadagi lakliba February 12 fawba yaithokre. Imung amagi miyoi amakhaktada BJP na party ticket pigani lauthorakre. Maruti Suzuki gi mamal financial year 2023 da marirak hengalakhi. BSF Jawan Singh na Kashmir gi ingmanbana phamjillaba temperature da bihu jagoi sabagi video viral oirakre. Assam gi MLA Amia Kumar Bhuyana Police Nupi SI Junmani Rabha amasung Narayanpur gi OC Puspakamal Baruada hauna lonchat kaina akanba wahi na kihalakpagi call recording viral oikre. Maike kayadagi MLA sigi mathakta criticize tongnarakle. Coronavirus mapung phana muthatpa natraga manghanba ngamloi masi endemic disease oina adumak lairagani haina WHO na hairakle. Amadi COVID ki khwaidigi anova variant Omicron pokiba laibak South Africa na laibak asida lockdown natraga quarantine tawbagi rule makha tana thamlaroi haibagi warep lawkhibaga loidana COVID pandemic ka loidana hingminnanabagi sem sare lauthorakre. Ngasi gana Arambai News Guwahati da maitelon gi pau sandokchaba matang installation jabaga loidana tabiriba singbo makasu hanna khurumchari.